ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯁꯥꯗꯥꯟꯕ ꯅꯨꯄꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯗ ꯁꯥꯗꯥꯟꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯛꯄꯅ ꯁꯥ ꯎꯆꯦꯛꯀꯤ ꯃꯔꯣꯟ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯄꯗ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯂꯣꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯎꯃꯪ ꯑꯗꯨꯗ ꯂꯝꯃꯥꯡꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯀꯩ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯆꯥꯒꯗꯕꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯅꯣꯡ ꯀꯗꯥꯏꯗ ꯊꯨꯞꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯂꯥꯞ ꯂꯥꯞꯇꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯥ ꯐꯥꯒꯗꯕꯒꯤ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯩ ꯑꯗꯨꯅ ꯁꯔꯥꯛ ꯇꯝꯒꯦ ꯇꯧꯕꯗꯨ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯎꯔꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯁꯥꯗꯥꯟꯕꯒꯤ ꯇꯦꯟꯅ ꯄꯥꯟꯕꯗ ꯀꯩ ꯑꯗꯨ ꯁꯤꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯄꯨꯟꯅ ꯁꯥꯗꯥꯟꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯍꯥꯛꯅ ꯎꯃꯪꯗ ꯂꯥꯛꯄꯗ ꯊꯦꯡꯅꯔꯛꯄ ꯄꯨꯝꯅꯃꯛ ꯁꯥꯗꯥꯟꯕ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯁꯥꯗꯥꯟꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯍꯤꯡ ꯂꯦꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯁꯥꯗꯥꯟꯕ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯇꯝ ꯈꯔ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯃꯕꯥꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯗꯅꯤ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯩ ꯑꯃꯅ ꯀꯣꯏꯂꯨꯝ ꯂꯨꯝꯗꯨꯅ ꯆꯠꯄꯗꯨ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯄꯨ ꯆꯥꯒꯗꯕꯒꯤ ꯆꯣꯡꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯠꯈꯤꯕ ꯀꯩ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯥꯜꯂꯤ꯫ ꯀꯩ ꯑꯁꯤꯅ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ꯫ ꯐꯔꯦ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ, ꯑꯩ ꯀꯩ ꯑꯁꯤ ꯍꯥꯠꯂꯨꯔꯒ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯀꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ, ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯗꯥꯟꯕ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯣꯅꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯡꯈꯤꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯊꯦꯡꯅꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯁꯨ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯀꯩꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗ ꯂꯨꯍꯣꯡꯅꯅꯕ ꯀꯟꯅ ꯁꯤꯜꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ
Mapana luhongnabagi siliba adu yaramde. Adubu akonbadadi upai letraduna mapana haibadu inba tarami. Asumna asum haukhre luhongbagi matamdu naksilakli. Rajkumari atopa leibaki ningthauduga luhongladuna mayum thadoklaga ningthau adugi matung induna laklami. Ningthau adugi konung yaurabada Rajkumari aduna ningthau aduda makhong konduna kaplaga haijarami. Iningthau nanai nubibu ngapiyu. Aihakti iwa ipuroiba leirabini. Rajkumari adugi wari du tabada ningthau adu ngakpana khangkhinglami. Aduga ningthau aduna Rajkumari aduda asum hairaki. Phari nangi wakhalna adumna yaukragadi leibak mayamgi mamangda nangna konung asi thadoktuna yumda hankiba haibasi phajade. Aduna ngasidagi aina nangbu ichanupi amagumna khallabani. Leibak miyamgi mamangdadi nahak leibak asigi maharani ama oina adum leigadabani. Asumna hairamlaga ningthau adu Rajkumari adugi manaktagi chatkirami. Asumna asum haukhre matam khara haukhre. Leibak aduda atopa leibaktagi landaba haurakhi. Ningthau aduna chatlamdaida Rajkumari aduda asumna hairami. Ai lanthingnaba chatlukige. Karigumba aina mai paktuna halaklabadi phari. Madunataduna maithiduna halaktaba tarabadi nahakna leibak asigi maharani oiduna leibak asibu ngaklakadabani haiduna hairami. Asumna hairamlaga ningthau adu lanthingnaba chatkre. Laibak thibadi ningthau adu maithiduna thawai mangba taki. Somdana kamdauri Rajkumari adu habum tara suraduna machanupa ngakta phaibuk ama poklami. Angang adu pokpagi numit mangani suba numitta angangsing adu nungsa yaihanduna thamlingaida kadomdagino khanghaudana langza ama paisillaktuna angang amadi machinna chiktuna chenduna paikhirami. Angang adu chenduna paikhibadu Rajkumari adugi manakta changsinduna tamnuri. Somdana kamdauri Rajkumari aduna konungda hankhiba numittugi nungdangda sadanba nupa aduna kai adubu hatlamlaga mayumda halakpa matamda Rajkumari adudi leiramdre. Asumna Rajkumari aduna mahakpu pamdaduna konungda hankrabani khanduna khongbulsu lirudre. Angang senduna pukhiba langza adu sadanba adugi langza oirami. Angang adu langza aduna sadanbagi khangpoksang aduda puduna laklami. Angang adu ubada sadanba adusu ingakaklami. Adubu upai letraduna angang adu mahakna yokpa tarami. Asumna sahi kaya ama haukhre. Rajkumari adusu ningthau adugi mahut sinduna maharani ama oina leiba ngaklami. Amadi mahaki machanupa adusu pakhang pharaklami. Asomdasu kamdauri sadanbana yokliba angang adusu pakhang pharaklami. Khetnaribadi konungda yokliba angang aduna Rajkumar ama oina sakhangnarami. Amadi sadanba aduna yokliba angang aduna sadanba amagi machanupa ama oina khangnarami. Nongmadi ningthau macha ama oina Rajkumar adu umang aduda sa tanba amuk laklami. Khanghaudana asauba kai amana Rajkumar adubu hatnanabagidamak tanarakpa matam aduda
ꯁꯥꯗꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯀꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯎꯅꯕ ꯃꯇꯝꯗ ꯏꯉꯛ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯅꯅꯤ꯫ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯂꯒ, "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯏꯕꯥꯅꯤ ꯁꯛ ꯆꯞ ꯃꯥꯟꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, "ꯑꯩꯍꯥꯛꯇꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯂꯥꯟꯊꯦꯡꯅꯕ ꯆꯠꯄ ꯃꯇꯝꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤ꯫" ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯐꯔꯦ, ꯑꯩꯍꯥꯛꯇꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯁꯥꯗꯥꯟꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯏꯇꯥꯎ ꯁꯥꯟꯅꯔꯁꯤ꯫" ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯥꯗꯥꯟꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯃꯤꯟꯅꯕꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯁꯥꯗꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯗ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯤꯖ ꯄꯤꯊꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ, ꯑꯗꯨꯒ ꯁꯥꯗꯥꯟꯕ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄा ꯑꯗꯨꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯉꯁꯤ ꯑꯩꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯃꯍꯥꯛ ꯁꯥꯗꯥꯟꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫" ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯑꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯁꯥꯗꯥꯟꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯪꯕ꯭ꯔꯥ, ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯡꯗꯤ ꯈꯪꯂꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯤ ꯈꯪꯏ꯫ ꯏꯃꯥꯅ ꯆꯠꯅꯤꯡꯂꯕꯗꯤ ꯅꯣꯡꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, "ꯐꯔꯦ ꯏꯃꯥ, ꯏꯃꯥꯅ ꯆꯠꯅꯤꯡꯂꯕꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯎꯃꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯎꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯕꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕꯅꯣ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯎꯃꯪ ꯑꯗꯨ ꯌꯧꯔꯦ꯫ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯆꯪꯂꯛꯄ ꯎꯕꯗ ꯁꯥꯗꯥꯟꯕ ꯑꯗꯨꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ, ꯑꯃꯗꯤ ꯃꯕꯨꯛꯅꯤꯡ ꯋꯥꯔꯧꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯛꯃꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯪꯖꯥꯅ ꯆꯦꯟꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯛꯂꯤꯕꯅꯤ꯫" ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤꯁꯨ ꯏꯆꯥ ꯐꯥꯏꯕꯣꯛ ꯄꯣꯛꯏ꯫ ꯏꯆꯥꯅꯨꯄꯥ ꯐꯥꯏꯕꯣꯛ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯪꯖꯥ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫" ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯥꯗꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ, ꯐꯥꯏꯕꯣꯛꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯗꯥꯟꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯔꯥꯅꯤꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯁꯥꯗꯥꯟꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ
ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯇꯥꯍꯟꯕꯗꯒꯤ ꯁꯥꯗꯥꯟꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯩ꯫ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯐꯔꯦ, ꯅꯍꯥꯛ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤꯅꯤ, ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠ ꯊꯤꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯣ, ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ꯫ ꯃꯔꯛ ꯃꯔꯛꯇ ꯅꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯥꯏꯅꯕ ꯇꯥꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫